Thanen, Thanen. Kaya to ino, yam nan lemina. Masayok sum thawak jagi ton de ito. Ado, thabi kinam bolore. Tu, siyeng mo to. Ngasi taiti, waiting kara thengnarani. Ado, ito sobya diko. Nang chuba, angang kita kari bita. Ibungo, angang ni hena farabane. Hawjiki matam jitade. Ado, nang chatoy to kadai dono, thokaslo. Ngay ko. Ay din pi koy ba? Nang chukoy ka tawa. Ay na lohong ba? Nang chuhong ka tawa. Ado, kudom bita tilo. Nataw ay le. Phone lại Tập bài có làm không? Hello? Hello. Hello? Ay pa may bani. Ni khang bro. Khang nghe. Ado. Kedorgi hojik bro. Sum layrambanida. Kari hay doy no khang treda. Nang yawal pa lera ka jo ingon da dum hairo. Hairake. Ado daga waisnabase yam nungai ngo. Kunana waisnabase. Kunana nang waisnabase. Bani bani du kai. Pero si kai. Khai Kay no. Hello? Dapat mi ba? Ingau pi ne mana phone pai hau ni ba. As. Adona kedorino. Chak thong ye. Ay ang pakhalay thamage. Nang shidi ba ko? Chumdoy ni Bim. Nang di phone da chinthi bagi. Best chinthi bi war lo ba yan. Ibungo. Ibungo. Baba. Ay ibungo. Kaidoragi rin nang ba? Nasa ngamdrabo. Kasi daw dito pa mo. Sa ising sa thur silo. Ay sa indre da pa mo. Pa mo adum sa thok piro. Roging khangi ne. Wari sagada ba yam dai. Lao lao. Ipaga chak khomum cha thur silo. Nangi terngi dunu kamai tora ba. Nangi adu mai to ba toning to bodun di yaro ni bungo. Lao lao. Sa ising cha thur silo. Paga ne punna wari watai sanana ba. Lao lao. Lao ko. Sa ho gadro. Hậu tự nhiên thế nào? Ijan, school halera. Natteda koi ba chatluban.
ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈꯤꯗ꯭ꯔꯦꯗ ꯅꯠꯇ꯭ꯔꯒ ꯗꯦꯛꯀ ꯆꯠꯂꯤꯔꯣ ꯏꯁ ꯑꯗꯨꯗꯤ ꯌꯥꯗꯦꯍꯦ School dress ꯁꯦꯠꯂꯤꯁꯤꯕꯨ school ꯍꯜꯂꯛꯏꯔꯣꯏ ꯈꯪꯗ꯭ꯔꯥ ꯑꯗꯣ ꯏꯆꯟ ꯅꯣꯏ ꯗꯥꯃꯦꯛꯁꯤꯕꯨ ꯏꯐ ꯐꯖꯗ꯭ꯔꯕꯣ ꯌꯦꯡ ꯌꯥꯗ꯭ꯔꯕꯣ Da Max ꯍꯥꯎꯅꯦ ꯋꯦꯗꯔꯁꯤꯒꯅꯦ ꯑꯃꯨꯛꯀꯪ ꯃꯌꯥꯝ ꯃꯥꯜꯂꯦ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯤꯗꯤ ꯐꯖꯅ ꯍꯥꯏꯔꯦ ꯌꯥꯔꯣꯏ ꯑꯩꯁꯤꯕꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯕ ꯏꯅꯥꯛ ꯅꯥꯞꯇ꯭ꯔꯕꯣ ꯌꯥꯗ꯭ꯔꯕꯕ Ngamukang maman. Weather sinane haram. ꯑꯁ ꯅꯪ ꯁꯨꯕ ꯂꯥꯛ ꯀꯥꯟꯅꯔꯣꯏ ꯂꯥꯛ ꯄꯤ ꯑꯃ ꯄꯥꯏꯕꯁꯤ ꯂꯥꯛ ꯅꯍꯥꯟ ꯅꯝꯕꯔ ꯂꯧꯈꯤꯕ ꯅꯨꯄꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯩ ꯅꯪꯒꯤꯗꯤ ꯅꯝꯕꯔ ꯄꯤꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯗꯥ ꯊꯥꯅꯤꯜꯒꯤ ꯅꯝꯕꯔ ꯄꯤꯕꯤꯗ꯭ꯔꯦ ꯑꯗꯣ ꯗꯥ ꯃꯦꯛꯁꯇ ꯐꯣꯟ ꯑꯃ ꯇꯧ ꯑꯁ ꯇꯧꯍꯦꯀꯣ ꯃꯉꯣꯟꯗꯩ ꯂꯧꯁꯦ ꯍꯥꯏꯕ ꯅꯝꯕꯔꯗꯣ Sajin yaudrabo. ꯉꯥꯏꯈꯣ ꯌꯥꯎꯋꯦ Aiju kita chagendana. 이보 너래 나진네 안 뽑토 다리고 나마 24 hour 키다 사바다 라인이 칸데 스페셜 또 이보 나마 야래 에 토비니네 헬로 Hello Da Max 하우 에 칸칸 하이드주 칸 에 남폰 도리시 제 무슨 한게 하러 ꯅꯠꯇꯦꯍꯦ ꯀꯩꯒꯤ ꯆꯩꯅꯣ ꯑꯩ ꯌꯥꯗ꯭ꯔꯦꯅꯦ ꯍꯟꯗꯛꯇꯤ ꯄꯥꯗ ꯄꯥꯈꯠꯂꯦ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯗꯥ ꯊꯥꯅꯤꯜꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯊꯥꯕꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ 이스 ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏ ꯗꯥ ꯊꯥꯅꯤꯜ ꯅꯝꯕꯔꯣ ꯍꯣꯏ ꯑꯩꯗꯤ ꯆꯩ ꯄꯤꯖꯗꯣꯏꯔꯥꯅ ꯈꯜꯂꯨꯔꯦ ꯍꯣꯏ ꯑꯗꯣ ꯊꯥꯔꯦ ꯑꯗꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯐꯨꯗꯅꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦꯍꯦ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩ ꯁꯥꯟꯅꯍꯧꯗꯅ ꯍꯌꯦꯡ ꯅꯪꯅ ꯑꯇꯣꯞꯄꯗ ꯂꯩꯈ꯭ꯔꯒ ꯍꯥꯏꯌꯄꯣꯠꯇꯦ ꯊꯝꯃꯦ ꯍꯣꯏ ꯍꯣꯏ ꯀꯣ Matangdi chagidre. ꯑꯩꯅꯔꯣ ꯁꯤꯕꯣ ꯃꯤ ꯑꯩ ꯅꯝꯕꯔꯁꯦꯀꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯕ ꯑꯃ ꯂꯩꯇꯝ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯁꯥꯖꯟ ꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯦꯠꯂꯦ ꯑꯩꯅ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤꯅ Samai juga. ꯊꯥꯔꯦ ꯁꯤ ꯗꯥ ꯊꯥꯅꯤꯜꯒ ꯅꯪꯒ ꯄꯨꯜꯂꯛꯄꯅꯤ ꯀꯣꯜ ꯇꯧꯁꯜꯂꯨꯁꯤ ꯑꯩ ꯅꯝꯕꯔꯅꯦ ꯍꯥꯏꯌꯣꯕꯁꯦ ꯀꯣꯜ ꯇꯧꯔꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯪꯅ ꯁꯤꯕ ꯇꯧꯔꯨꯁꯤ ꯗꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯊꯣꯏꯕꯤꯅꯦ ꯅꯠꯇꯤꯌꯦ ꯂꯥꯏꯖꯒꯤꯅꯦ ꯁꯦꯞ ꯇꯧꯁꯜꯂꯣ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯀꯣ ꯊꯝꯃꯒꯦ ꯉꯝꯃꯤꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ ꯕꯥꯏ ꯆꯠꯂꯦ ꯌꯥ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯒꯦ ꯑꯩ ꯆꯠꯂꯒꯦ ꯕꯥꯏ ꯆꯠꯂꯦ ꯗꯥ ꯊꯥꯅꯤꯜꯗ ꯐꯣꯟ ꯇꯧꯁꯟꯒꯦ ꯈꯪꯅꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯨꯠꯇ ꯁꯥꯖꯟꯒꯦ ꯅꯩꯁꯟꯒꯦ ꯉꯝꯒꯗ꯭ꯔꯅꯦ ꯑꯩꯕꯨ ꯈꯪꯗꯦꯗ ꯆꯠꯂꯤꯅꯦ ꯋꯦꯇꯤꯡꯒꯗꯤ ꯂꯩꯇꯦꯅ ꯄꯥꯏꯔꯛꯑꯦ ꯗꯥ ꯊꯥꯅꯤꯜ ꯇꯥꯏ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯅꯨꯄꯥꯅ ꯍꯥꯟꯅ ꯉꯥꯡꯅꯕꯅꯤꯀꯣ ꯋꯥꯁꯦ ꯋꯥ ꯈꯤꯇꯪ ꯉꯥꯡꯕꯁꯨ ꯌꯥꯕꯅꯦ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯐꯩꯀꯣ ꯗꯥ ꯊꯥꯅꯤꯜ ꯈꯨꯝꯃꯛꯑꯣ ꯇꯥꯗ꯭ꯔꯣ
ꯊꯝꯃꯦ ꯊꯝꯃꯦ ꯏꯕꯦꯝꯃ ꯍꯤꯟꯖꯥꯡꯁꯤꯕꯨ ꯀꯔꯤ ꯊꯣꯡꯁꯤ ꯍꯥꯏꯅꯣꯅꯦ? 이마 이름 통하지 ꯍꯣ ꯌꯥꯔꯦ ꯌꯥꯔꯦ. 이마 ꯑꯩꯈꯣꯏ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯁꯤ ꯑꯩꯈꯣꯏ ꯇꯔꯥ ꯀꯨꯟ ꯌꯥꯝ ꯆꯨꯏ ꯍꯩꯅꯗꯦ ꯍꯥꯏꯕ ꯍꯣꯏ ꯁꯥꯁꯤ ꯁꯥꯁꯤ. ꯅꯣꯏꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗꯅꯦ ꯁꯥꯒꯗꯕꯅꯤ. ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤꯗꯃꯛꯇꯅꯦ ꯏꯃꯥꯅ ꯍꯤꯡꯉꯤꯁꯤ. 이마ꯗꯣ ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯌꯥꯗꯦꯕ ꯅꯨꯄꯥ ꯍꯦꯛꯇ ꯏꯅꯔꯛꯑꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯅꯨꯄꯥ ꯍꯥꯏꯔꯛꯄꯗ ꯅꯣꯏ ꯑꯅꯤꯅꯅꯦ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯥꯒꯤ ꯁꯦꯟ ꯊꯣꯛꯄ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯅꯣꯏ ꯅꯁꯥꯁꯨ ꯁꯦꯟ ꯊꯣꯛꯀꯗꯕꯅꯤꯀꯣ. ꯑꯗꯣ 이마 ꯅꯨꯄꯤꯗꯤ ꯅꯨꯄꯥꯅ ꯂꯩꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯨꯄꯥꯅ ꯄꯨꯁꯜꯂ ꯆꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯅꯨꯄꯥ ꯈꯛꯇꯔꯣ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯤꯁꯦ? ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯟꯕꯗꯒꯤꯅꯦ ꯏꯃꯨꯡ ꯃꯍꯩ ꯂꯥꯡꯉꯤꯁꯤꯡꯁꯦ. ꯅꯁꯥ ꯊꯕꯛ ꯇꯧꯔꯒꯅꯦ ꯅꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯂꯨꯍꯣꯡꯒꯗꯕ. ꯃꯔꯛꯇ ꯆꯦꯟꯈ꯭ꯔꯗꯤꯅꯦ ꯏꯃꯥꯗꯤ ꯀꯩꯁꯨ ꯌꯦꯡꯉꯛꯑꯣꯏꯗꯧꯕꯅꯤꯀꯣ. ꯑꯗꯣ 이마 ꯍꯜꯂꯣ ꯑꯗꯨ ꯅꯪ ꯀꯩꯗꯧꯔꯤꯅꯣ? ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯀꯗ꯭ꯔꯣ? ꯆꯠꯀꯅꯤ ꯑꯗꯨ ꯅꯃꯥꯟꯅꯕꯤꯒ ꯆꯠꯇꯣꯏꯔോ? 마디 ꯍꯌꯦꯡ ꯄ꯭ꯔꯣꯝ ꯂꯩ ꯍꯥꯏꯕꯅꯦꯕ 마디 ꯆꯠꯂꯔꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯊꯦꯡꯅꯁꯦ. ꯑꯔꯨꯕ ꯑꯃ ꯂꯩꯌꯦ ꯍꯥꯏꯗꯧꯕ. ꯗꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯑꯩ ꯊꯝꯃꯒꯦ 이마ꯅ ꯀꯧꯔꯦꯀꯣ. 이찬! ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯌꯣ ꯍꯥꯏꯅꯣ? ꯅꯥꯃꯦꯛꯁꯦ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦꯁꯦ. ꯆꯟ ꯉꯥꯏꯈꯣꯅꯦ. ꯆꯟ ꯀꯩꯗꯧꯔꯒꯦꯅ ꯅꯣꯏ ꯗꯥ ꯃꯦꯛꯁꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯊꯃꯣꯏ ꯆꯤꯛꯀꯃꯜꯂꯦ. ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ. ꯗꯥꯀꯔꯅꯖꯦ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯉꯥꯃꯨꯀꯪ ꯃꯥꯟꯕꯁꯤꯗ ꯑꯩ ꯌꯥꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ. 이찬, 심하디 ꯈꯪꯉꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯪꯕꯨꯅꯦ ꯌꯦꯡꯉꯣ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯏꯕꯁꯤꯡꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯏꯀꯥꯏꯕ ꯈꯪꯉꯤ. ꯑꯩ ꯁꯛꯇꯤ ꯈꯪꯉꯤ. ꯅꯪꯒ ꯌꯦꯡꯅꯔꯨꯕꯗ ꯉꯧꯕꯁꯤ ꯅꯪꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯉꯣ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ. ꯅꯥꯃꯦꯛꯁ ꯑꯩ ꯆꯠꯂꯨꯒꯦ. ꯍꯣꯏ ꯆꯟ, ꯁꯤꯃꯗꯤ ꯈꯪꯉꯣ. ꯅꯪ ꯐꯣꯟꯗꯣ ꯑꯩꯅ ꯁꯣꯏ ꯂꯩꯔꯛꯀꯅꯤ. ꯑꯗꯨꯒ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯏꯅꯤ. ꯁꯤ ꯉꯝꯗ꯭ꯔꯕ ꯅꯪ ꯗꯥꯃꯦꯛꯁꯦ ꯑꯩ ꯅꯠꯇ꯭ꯔꯦꯗꯅ. ꯈꯪꯅꯤ ꯅꯪ. ꯂꯣ ꯏꯇꯥꯎ ꯆꯠꯁꯤꯂꯣ. ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ. ꯊꯣꯏꯕꯤ, ꯑꯁꯥꯏꯃꯨꯛꯇꯪ ꯆꯠꯂꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯁꯤꯗꯅ. ꯍꯣꯏ ꯌꯥꯏꯌꯦ. ꯂꯥꯛꯑꯣ.
ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯝꯂꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯒꯤ ꯂꯩꯀꯣꯜ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯖꯒꯦꯀꯣ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯖꯒꯦ ꯅꯪꯁꯨ ꯈꯜꯂꯒ ꯄꯥꯎꯈꯨꯝꯗ ꯄꯤꯔꯛꯎꯀꯣ ꯗꯥꯄꯥꯡꯕ ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯃꯥꯁꯨ ꯂꯥꯛꯑꯝꯃꯅꯤ ꯗꯥꯄꯥꯝ ꯍꯤꯕꯩ ꯄꯥꯈꯨꯝꯗꯣ ꯑꯩ ꯈꯜꯂꯒ ꯍꯥꯏꯒꯦ ꯆꯠꯁꯤꯂꯣ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯖꯒꯦꯀꯣ ꯆꯦ ꯉꯥꯎꯔꯕꯅ ꯑꯩꯁꯤꯅ ꯇꯣꯝ ꯅꯣꯛꯏꯗꯣ ꯁꯣꯟꯅꯨ ꯆꯨꯔꯕꯅ ꯑꯁ ꯇꯥꯏꯟꯗꯦꯍꯦ ꯃꯤ ꯅꯨꯡꯁꯤꯕꯩ ꯋꯥꯈꯜꯗ ꯉꯥꯎꯖꯕꯅꯤ ꯑꯉꯥꯡ ꯅꯣꯏ ꯈꯪꯉꯔꯣꯏ ꯇꯨꯝꯃꯁꯦ ꯅꯁꯛꯇꯣꯏꯅꯤ ꯇꯨꯝꯃꯁꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯕꯦꯔꯤꯌꯥ ꯅꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯀꯦ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯑꯃꯨꯛ ꯀꯥꯏꯅꯕꯗ ꯆꯔꯥ ꯍꯦꯟꯅꯗꯤ ꯈꯪꯗ꯭ꯔꯤ ꯇꯨꯝꯃꯣ ꯌꯥꯔꯦ 이제 사비라니요. tumbe tum지네. ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯇꯨꯝꯃꯦ ꯌꯥꯔꯦ ꯇꯨꯝꯃꯦ. ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯌꯥꯔꯦ. 이붕어, 넌 엉뚱 아이코. 지동도 파무. 빠가 와리 그럴 사시. ꯍꯣꯏ ꯕꯕꯥ ꯅꯪ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕ ꯌꯥꯕꯅꯤ. ꯁꯣꯝꯗ ꯏꯄꯥꯏꯖꯥꯗ ꯂꯩꯕꯁꯤꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ. ꯇꯧꯒꯗꯕꯁꯨ ꯇꯧꯗꯦ ꯏꯄꯥ ꯃꯆꯥ ꯅꯪꯕꯣ. ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯧꯅ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯍꯣꯏ ꯕꯕꯥ ꯈꯪꯗꯦ. ꯊꯥ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ. ꯑꯗꯨꯒ ꯏꯃꯨꯡꯁꯤ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯁꯤ. ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ. ꯄꯥꯕꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦꯕ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯗꯣꯔꯤꯕꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ ꯃꯆꯥ. 나타넬! 응 따ye 성성 ꯕꯦꯃꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? 아우 바보. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯣ. ꯏꯄꯥ ꯃꯅꯤꯡꯕꯣꯛꯇ ꯆꯪꯈꯤꯒꯦꯀꯣ. 아우 바보. 나타넬세. ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ ꯌꯦꯟ ꯊꯣꯡꯕꯅꯦ. ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯕꯨ ꯁꯨꯝ ꯄꯤꯖꯅꯤꯡ ꯇꯧꯕꯅꯦꯍꯦ. ꯑꯗꯣ ꯗꯥꯗꯥꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯌꯥꯝ ꯈꯪꯕ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯕꯅꯦ. ꯑꯩ ꯆꯠꯂꯒꯦ. ꯊꯤꯟꯗꯣꯛꯇꯣꯏꯅꯦ ꯏꯟꯖꯥꯡꯁꯦ ꯍꯦꯛꯇ ꯊꯝꯃꯨꯒꯦꯀꯣ
ꯅꯪ ꯈꯜꯂꯕꯣ ꯗꯥꯄꯝ ꯍꯩꯕ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯣꯜ ꯇꯧꯔ ꯍꯥꯏꯔꯛꯑꯒꯦ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯉꯟꯕꯗꯤ ꯍꯦꯛꯇ ꯂꯩꯔꯝꯃꯤꯅꯦ ꯂꯣꯟ ꯅꯩꯔꯦꯍꯦ ꯅꯪꯁꯨ ꯍꯦꯔꯣ ꯅꯪꯁꯨ ꯌꯥꯏꯍꯦ ꯌꯦꯟꯗꯥꯉꯟꯕꯗ ꯌꯦꯟ ꯑꯍꯥꯟꯕ ꯈꯣꯡꯕꯗ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ 이러잖아 보는 거. 루저래. 사이드 꾸이는 레기노. 미나 뭔가 이노 한기니 이거. 비낭시 해말리고. 미게 와봐 기당 목 항대. 야일 라우스라.